Laoduna Chatlaga Lan Kapnaba Yaroi CM Mitai amadi Kuki furup anigi marakta haujik sokna riba lala sigi matangda Chief Minister N Biren na nungnang ba phongdok paga loina na laura ga Chatlaga Lan Kapnaba Yaroi Khajiktang haibada bhapta na si haiba wafam phongdokre Paumi singa unaba mada CM na makhata na phongdokibade So tawduna hero saduna film kapagi mawongda lan sangsilibani haiduna Manipur kan bangam loi haiba wafam so yamna penda bagi mawongda phongdokhe Moreh da Dukan Famlibasingda Kukisingna Kihankhre Moreh da laiba state forcingda thangnaba ising yauna chana thangnaba polamsing pidanaba Tengnopal village volunteer na Moreh town da Dukan Famlibasingda Kihankhre Kuki village volunteer na thadorokpani haiba cherol amada lakliba February 3 dagi hauduna Moreh gi mafamsingda evening bazaar da Dukan Famlibasingna Moreh dagi state force lauthoktriba phauba masa gi dukan sing thonglon gadabani haire Cherol aduna makata araduna hairiba thingba sigi mayokta kanagumba mitai state forcingda thangnaba ising yauna chana thangnaba polamsing piramba yaurabade akanba chairak mayokna gani haina section wa thamkibaga loinana Moreh town da state forcing laibadagi irang thokpani haina su maral sire